मैम अखोई ngasi singemetri si live se taramong chari ngasi se koi ichanupi Cherish satpa numitni ngasi Guwahati da ma lai mu sakadabani मैम ki oina koi gi mahak na su pamjaba du Artina actress Artina amtang unajage ha du ngasi tanja si phangle ado Artina su lakpa ma le lambi da leire na khoi si gari la e mai gari si su koi koi sum starting dagi ngasi se number phangjara yam nungai ado मैम da su koi Artina go angang ngasi ga unabagi nungai ba mikup adu su dum share tawjage aduga thawjambiro aduga मैम go su sum मैम हंगबिनिंग वाहंग अमनी अदोगा अंगांग सिगी मरमदा खंगबिनिंग लेरगसु मदि मखा ताना मतेंग पांगबिनिंग लेतारगसु फैमिली की साइड ता अदुम लाकपिरगा अदुम मतेंग पांगबिबा यागनि हाय वफम मसिजु थमजगे खोइ सिलै जरि से हुजेक खोइ इचानपि Cherish की युमदा खोइ लाकचबनी अदोगा महाकना यामना खौरांग नंगाइजबा Artina हुजेक सि यौरे ए लाकपिरो वेलकम चंगबिरो पुलप चंगबिरो अदुम यार Zik mayang sum wai watai saba adu du ichano pisu khoji chat ka da bagi sem saba loi rest dai sida ready taw le to ngang ni silai bai live tharak te mayam sina aru pi saw ba loi ai na mung live thaw da ngamau tra ba chat to ra ba de pam ma se manung adum pam sira manung ga chang ase chang ima chang biro Artina gi ma oidura oh flight to him pung ani doi da ne hai da mayam na sum khang bi khoi ga sum sengdok chaning ba amana khoi gi angang se da tang manga da chat kan in torom ne do ngasi se khangi khalak pa da Artina se seng bai di hayeng la kan ni na plan to wi ram ne do ngasi se ang chat la ni na hai do khudak ta chin ba mayam kai thok pi ra ga lak pi ri ne Artina gi tamak ta mayam khoi gi khubi zo tang thang ga pi ro comment ta yam nung si ba ne bi o se ka angang se ke no si ma ma mai jam so da yam tik le ram me ba Mamai jam pikle mi haba. La otsi tak tang sanggelo. Tang sanggelo oh. Ni ma sanggelo. Ai sin na naw do. Purak sira tawram bane ko. Ma de kitang masa do ngam di. Angang se sahi kya mok sur. Sahi ani ga tha ni mu phai. Sahi ani tha ne. Oh. Ma yam pikle. Kena to bro Cherish nungai bro ima sona kan lingjam biu ne asida ai sida camera mamang tharak ke bo ko. Ni ngela pu sinungai bra hang do. Hang do ni. Sai. Kapta kan pa dupan an thang ngam ne. Am ti la sang ka dai. Cherish wa gam tangang ge de na han si choma lak pa di. U ba da gi di ne. Sida u ba ne he na ti nu si. Asek mana yam hen ba ne. Adugi wa se do mi khudi ma do ma haina ra ba ne photo da gi di aseng ba na yam he le na. Cherish nang ke ba lor ba du do hore do mai dum chat ra do mai na adugi dress to da. Manga si chat la dui ro. Ari chat la dui. Adugi. As ai kita ngai da. Adu ne ngasai pau na ri do du ne hoi. Ma pen na. Akoi don gi moi. Asing boy yeng boga TV di boga mai do pai hang la du ga mai bi se pikle bi. Ma do bro. Don su ko e mai yung da ma boy ma doi mem don do le. Agoi thoi do. Alu su don ko wi ni me am na. Ma do pi ngai dem nui. Wa ma nui don sai lao e do ma do no thol ne ko ji ma do na ne. Pi ngai ma mai don lao e na ne don ko. Adu ni jamba na ram ba dai ne. Cherish na Artina la kan da ni ne Artina la kan da nang kai no photo yang kamin na ni hai da photo nang i phone puthro da photo kamin na ba. Ka pa sira. Ma ada yeng na ba aduga marui na khoina Artina da haijaning ba se ichanupi se hojik se magi life ki ba khoi life changing oi ba kanon ne mamang da chahi se sahi manga taruk he na ma si sahi taruk complete oi khra bane ba sahi taruk complete oi ba si ba da khoi gi sel thungi awa ba mayam lai ba dagi lai mangam da na lakhi bane ba hojik ti Manipur mayam na sum lupa changa ha pa lising ama ha pa aduga lupa lising yang khai se da khoi madam ama lak pirami se khoi gi Cherish brahmachari mayung gi damak ta khoi sanglapam josila madam sina lupa lising yang khai hapirame adumai to dana khoina khoi gi Artina hoi gumba mayam dagi pamjari se khoi angang sida yai phamangol pina biramba khoi gi mahagi damak ta somala ame ado silai basung rang la ame ado ngasi Artina lak pi si so khoi sing mai 360 gi followers sing na so harau bi gani adu tuga ai khoi na su yam nungai je samaina lak pi haijaru matam da harau lak pi ba si achin mayam kai thok pi raga da silai bi jo si da phone to me ma chat to ba khamai to lo chhala ba na adama na phone do pai wari ngak sana ba asida do phamo wari do sa se mama sana ale kano ni Artina la em hai do ka thamo do wari sana ram ga oi program hora abani na thamo do di ayo ka nong phone to video calling tong na si kai na Kung kaya to
ꯃꯣꯏ ꯀꯩꯅꯣ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 10ꯒꯤ ꯐ꯭ꯂꯥꯏꯠꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣꯗ ꯕꯥꯔꯣ ꯃꯃꯥꯡꯗ ꯑꯣꯏꯅ ꯊꯣꯛꯑꯁꯦꯅ ꯍꯥꯏꯅꯔꯕ 2ꯒ ꯃꯤꯅꯤꯠ 10ꯒꯤ ꯐ꯭ꯂꯥꯏꯠ ꯀꯩ ꯐ꯭ꯂꯥꯏꯠ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯃꯃꯤꯡ ꯈꯪꯗꯦꯅꯦ ꯌꯥꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯃꯤꯡꯗꯣ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯦ ꯍꯥꯏꯗꯤ ꯀꯣꯜꯀꯇꯥꯗ ꯇꯥꯡ 5ꯗ ꯆꯠꯅꯤ ꯍꯥꯏꯔꯝꯃꯒ ꯇꯥꯡ 4ꯗ ꯈꯪꯉꯦ ꯈꯜꯂꯛꯏꯁꯤꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣꯅ ꯑꯗꯣ ꯑꯗꯨꯝ ꯋꯥꯔꯤꯗꯨꯁꯨ ꯈꯤꯇꯪ ꯇꯝꯕꯤꯌꯨꯅꯦ ꯑꯥꯔꯇꯅꯥꯁꯨ ꯂꯥꯛꯏ ꯈꯪꯃꯤꯟꯅꯁꯦꯕ ꯃꯌꯥꯝ ꯇꯥꯡ 5ꯗ ꯆꯠꯅꯦꯅ ꯇꯧꯔꯝꯕꯗꯣ ꯀꯜꯀꯇꯥꯒꯤ ꯀꯩꯅꯣ ꯗꯣꯛꯇꯔꯁꯦ ꯑꯗꯣ ꯀꯣꯚꯤꯗ ꯀꯩꯅꯣ ꯑꯣꯏꯔꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦꯅ ꯍꯥꯏꯕ ꯑꯗꯣ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯜꯀꯇꯥꯒꯤ KPC ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯅ ꯅ꯭ꯌꯨꯔꯣꯂꯣꯖꯤꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯋꯦ ꯍꯥꯏꯕꯀꯣ ꯃꯥꯅ ꯍꯦꯠ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯗꯣ ꯃꯥꯅ ꯃꯆꯥ ꯃꯁꯨꯗꯗꯤ ꯌꯦꯡꯍꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯌꯥꯔꯒꯗꯤ ꯊꯥꯁꯤ ꯂꯣꯏꯔꯛꯄꯗ ꯑꯣꯏꯔꯁꯨ ꯆꯪꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯃꯥꯅ ꯑꯗꯩꯗ ꯑꯩꯈꯣꯏꯅꯗꯤ ꯁꯣꯝꯗ ꯑꯉꯥꯡ ꯑꯅꯥꯕꯗꯨꯗꯤ ꯀꯨꯏꯅ ꯁꯨꯝ ꯊꯝꯅꯤꯡꯗꯕꯅꯤ나 ꯑꯗꯣ ꯈꯨꯗꯛꯇ ꯍꯥꯏꯕꯗꯤ ꯇꯤꯀꯦꯠꯇꯣ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯑꯒ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇꯤꯀꯦꯠꯁꯦ ꯁꯤ ꯑꯣꯏꯅ ꯒꯨꯋꯥꯍꯥꯇꯤꯐꯥꯎꯒꯤ ꯀꯛꯑꯕ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯔꯣꯂꯣꯖꯤꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯎꯅꯗꯣꯏꯁꯦ ꯑꯗꯨꯝ RR ꯗꯥꯁ ꯍꯥꯏꯕ ꯃꯌꯥꯝꯅ ꯁꯨꯝ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯒꯥꯔꯖꯤꯌꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯟ ꯆꯣꯡꯕ ꯉꯝꯕꯤꯒꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯂꯛꯇꯒꯤ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯕꯤꯕ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯔꯤꯁꯀꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯇꯉꯥꯏ ꯐꯗꯅ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯄꯦꯖ ꯑꯗꯨꯝ ꯏꯟꯕꯣꯛꯁ ꯇꯧꯕꯤꯔꯣ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯨꯝ ꯑꯥꯔꯇꯅꯥꯗ ꯋꯥꯐꯝ ꯑꯝꯇꯪ ꯂꯥꯛꯆꯒꯦ ꯏꯆꯥꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯑꯩ ꯑꯥꯔꯇꯅꯥ ꯎꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩ ꯑꯗꯣ ꯂꯥꯛꯄꯤꯔꯤꯁꯤꯁꯨ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯕꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯦ ꯎꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯈꯪꯗꯦ ꯏꯆꯥꯅꯨꯄꯤꯁꯦ ꯎꯕ ꯃꯇꯝꯗ ꯈꯪꯗꯦ ꯁꯥꯗꯦ ꯆꯪꯉꯛꯄꯗ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯀꯣ ꯑꯗꯒꯤ ꯑꯩ ꯏꯆꯥꯅꯨꯄꯤꯒꯁꯨ ꯃꯃꯤꯡ ꯃꯥꯟꯅꯔꯝꯃꯦ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯁꯦ ꯗꯣꯟꯗꯣꯟꯅ ꯀꯧ ꯂꯩꯔꯝꯃꯦ ꯑꯗꯩ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯔꯦ ꯃꯥ ꯉꯁꯤ ꯆꯠꯂꯒ ꯐꯖꯅ ꯐꯔꯒ ꯂꯥꯛꯎꯀꯣ ꯐꯗ꯭ꯔꯣꯕꯅꯦ ꯐꯤꯂꯝ ꯀꯨꯝꯗꯣꯏꯅꯦ ꯑꯗꯨꯒ ꯐꯤꯂꯝ ꯀꯨꯝꯗꯣꯏꯔꯣ ꯐꯤꯂꯝ ꯀꯨꯝꯗꯤ ꯌꯨꯇ꯭ꯌꯨꯕꯔꯁꯨ ꯑꯣꯏꯅꯤ ꯍꯥꯏꯕꯅꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡꯁꯦ ꯑꯗꯨꯗꯤ ꯅꯤꯅꯦ ꯑꯩ ꯃꯆꯥ ꯁꯥ ꯇꯥꯔꯦ ꯌꯥꯕ꯭ꯔꯥ ꯍꯔꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯉꯔꯥꯡ ꯗꯣꯛꯇꯔ ꯃꯃꯤꯡ ꯑꯩ ꯀꯥꯎꯔꯦ ꯑꯗꯣ ꯉꯔꯥꯡ ꯗꯣꯛꯇꯔ ꯌꯥꯏꯈꯣꯝꯕ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯝꯕꯅꯦ ꯑꯩꯈꯣꯏ ꯁꯣꯃꯥꯒ ꯇꯧꯔꯒ ꯂꯥꯛꯄꯤꯔꯝꯕꯅꯦ ꯗꯣꯛꯇꯔ ꯌꯥꯏꯈꯣꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯗ ꯃꯍꯥꯛꯁꯦ ꯑꯉꯥꯡꯒꯤ ꯗꯣꯛꯇꯔ ꯀꯟꯁꯜꯇꯦꯟ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤ ꯄꯦꯗꯤꯌꯥꯇ꯭ꯔꯤꯁ ꯑꯣꯏꯅ ꯑꯗꯣ ꯃꯍꯥꯛꯅ ꯁꯨꯝ ꯍꯥꯏꯕꯤꯔꯝꯕꯗ ꯑꯉꯥꯡꯁꯤꯒꯤ ꯂꯥꯏꯅꯥꯁꯤ ꯏꯆꯝ ꯆꯝꯅ ꯑꯣꯏꯒꯅꯤ ꯌꯥꯝ ꯀꯟꯅ ꯂꯨꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯑꯗꯨꯗꯨꯒ ꯀꯣꯏꯕ ꯆꯠꯄꯅꯦ ꯍꯥꯏꯅ ꯈꯟꯕꯤꯌꯣꯅ ꯍꯥꯏꯕꯤꯔꯝꯃꯦ ꯍꯥꯏꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯣ ꯑꯁꯥꯏꯕ ꯀꯣꯏꯕ ꯆꯠꯊꯣꯛꯎꯔꯒ ꯁꯣꯏꯗꯅ ꯅꯥꯕ ꯐꯒꯅꯤ ꯍꯤꯗꯥꯛ ꯑꯃꯅꯤ ꯏꯔꯛꯀꯅꯤ ꯍꯥꯏ ꯃꯥꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗꯀꯣ ꯃꯥꯅꯁꯨ ꯈꯪꯖꯕ ꯈꯔ ꯂꯩ ꯑꯗꯣ ꯍꯤꯗꯥꯛ ꯑꯃꯅꯤ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯁꯣꯏꯗꯅ ꯐꯅꯤ ꯑꯗꯨꯝ ꯍꯤꯗꯥꯛꯁꯦ ꯂꯥꯏꯐ ꯂꯣꯡ ꯄꯨꯔꯥ ꯆꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯁꯤꯡꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯕ꯭ꯂꯦꯁꯤꯡꯁ ꯄꯤꯕꯤꯔꯝꯃꯣ ꯁꯣꯏꯗꯅ ꯏꯆꯥꯅꯨꯄꯤꯁꯦ ꯅꯥꯕ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯤ ꯊꯝꯕꯤꯔꯝꯃꯤ ꯈꯔ ꯍꯧꯅ ꯍꯥꯏꯌꯨꯅꯦ ꯇꯥꯗ꯭ꯔꯦꯅꯦ ꯅꯪꯅ ꯑꯗꯣ ꯆꯦꯔꯤꯁ ꯑꯩ ꯆꯦꯔꯤꯁꯇ ꯑꯃꯨꯛ ꯋꯥꯁꯤ ꯂꯥꯛꯑꯒꯦꯀꯣ ꯆꯦꯔꯤꯁꯇ ꯅꯪꯅ ꯑꯩꯈꯣꯏꯗ ꯅꯍꯥꯟ ꯑꯍꯥꯟꯕ ꯎꯅꯕꯗꯣ ꯅꯪ ꯅꯥꯔꯦꯅ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯊꯥꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯤꯅꯤꯗꯅ ꯑꯗꯩꯗ ꯅꯪꯅ ꯅꯤꯅꯦ ꯑꯥꯔꯇꯤꯅꯥ ꯎꯅꯤꯡꯉꯤꯅ ꯍꯥꯏꯕꯗꯣ ꯉꯁꯤ ꯎꯕ ꯃꯇꯝꯁꯤꯗ ꯆꯦꯔꯤꯁꯇ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯔꯤ ꯐꯥꯎꯏ ꯃꯥ ꯎꯕꯗ ꯏꯀꯥꯏꯕ꯭ꯔꯥ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯪ ꯑꯣꯏꯕ ꯅꯪ ꯅꯤꯅꯦꯗ ꯍꯪꯅꯤꯡꯕ ꯀꯩ ꯂꯩꯒꯦ ꯀꯩ ꯍꯪꯅꯤꯡꯉꯤꯅ ꯅꯪ ꯒꯨꯋꯥꯍꯥꯇꯤꯗ ꯀꯣꯏꯕ ꯆꯠꯇ꯭ꯔꯣꯕꯅꯦ ꯑꯗꯣ ꯀꯣꯏꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯀꯩ ꯍꯪꯅꯤꯡꯕ ꯂꯩ ꯅꯤꯅꯦ ꯅꯪ ꯃꯁꯛ ꯌꯥꯝ ꯐꯖꯩꯁꯦ ꯀꯩ ꯆꯥꯒꯦ ꯍꯪꯅꯤꯡꯗ꯭ꯔꯣ ꯍꯪꯅꯤꯡꯗꯤꯌꯦ ꯑꯗꯣ ꯅꯪ ꯑꯌꯨꯛ ꯍꯧꯕꯗꯒꯤꯅꯦ ꯑꯌꯨꯛꯇ ꯀꯌꯥ ꯃꯤꯅꯤꯠ ꯀꯌꯥꯃꯨꯛ ꯍꯧꯒꯦ ꯑꯗꯣ ꯃꯥꯒꯤ ꯃꯁꯥꯁꯦ ꯁꯣꯟꯕꯅꯤꯅ ꯍꯣꯔꯦꯟꯁꯨ ꯆꯠꯇꯣꯏꯅꯤꯅꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯇꯝ ꯂꯧꯕꯤꯔꯣꯀꯣ ꯃꯥꯁꯦ ꯉꯁꯥꯏ ꯃꯈꯣꯡꯐꯧ ꯅꯥꯏꯌꯦꯅꯅꯦ ꯍꯣꯏ ꯆꯠꯄ ꯃꯈꯣꯡꯁꯦ ꯁꯦꯠ ꯆꯠꯂꯝꯃꯕꯅꯤ ꯍꯧꯖꯤꯛ ꯋꯥꯏꯗꯅꯦ ꯐꯒꯠꯂꯛꯏꯁꯦ ꯍꯣꯏ ꯑꯌꯨꯛ ꯆꯠꯊꯣꯛꯎꯔ ꯈꯣꯠꯂꯒ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯟꯕꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯍꯧꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯏꯄꯤꯂꯤꯞꯁꯤ ꯍꯧꯖꯤꯛꯁꯦ ꯃꯣꯏꯅ ꯏꯄꯤꯂꯤꯞꯁꯤꯅꯦꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯌꯥꯡ ꯆꯤꯡꯕꯒꯤ ꯇꯥꯏꯞꯇꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯩ ꯍꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯕ ꯑꯗꯨꯒ ꯃꯥꯒꯤꯅ ꯍꯧꯔꯤꯕ ꯄꯣꯠꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯍꯧꯔꯤꯉꯩ ꯃꯅꯨꯡꯗ ꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯦꯕ ꯒ꯭ꯌꯥꯟ ꯂꯣꯏ ꯂꯩꯌꯦꯕ ꯒ꯭ꯌꯥꯟ ꯂꯣꯏ ꯇꯥꯏ ꯃꯤꯅ ꯄꯥꯏꯔꯛꯄ ꯊꯦꯡꯉꯛꯄ ꯃꯤꯅ ꯀꯞꯈꯤꯕ ꯃꯥꯏ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯃꯥꯅ ꯎꯈꯤꯕꯗꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯥ ꯈꯪꯉꯦꯕ ꯀꯅꯥꯅ ꯃꯉꯣꯟꯗ ꯄꯥꯏꯔꯝꯃꯤ ꯀꯩꯗꯧꯔꯝꯃꯤ ꯍꯥꯏꯕ ꯃꯥ ꯈꯪꯖꯩꯕ ꯃꯁꯥꯅ ꯑꯗꯨꯒ ꯑꯅꯝꯕꯅ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄꯗꯗꯤ ꯉꯔꯥꯡꯃꯛꯇꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤꯀꯣ ꯏꯄꯤꯂꯤꯞꯁꯤ ꯍꯧꯕ ꯃꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯈꯪꯗꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯗꯤ ꯃꯥꯒꯤ ꯑꯣꯏꯅ ꯈꯪꯖꯩꯕ ꯃꯁꯥꯅ ꯑꯅꯥꯕꯁꯦ
나 ꯍꯧꯔꯛꯇꯣꯔꯦ ꯍꯥꯏꯔꯁꯨ ꯃꯥ ꯑꯗꯨꯝ ꯍꯥꯏꯔꯛꯑꯝꯃꯅꯤ ꯑꯗꯨꯒ ꯃꯃꯥ ꯑꯀꯟꯕꯤꯅꯦ ꯍꯥꯏꯔꯒꯅ ꯚꯤꯗꯤꯑꯣꯗ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯑꯀꯟꯕꯤꯅꯦꯅ ꯑꯗꯨꯝ ꯍꯥꯏꯕ ꯃꯥꯅ ꯃꯥ ꯑꯗꯨꯝ ꯍꯥꯏꯖꯔꯛꯄ ꯃꯊꯟꯗ ꯑꯗꯨꯝ ꯑꯁꯥꯏ ꯆꯠꯂꯝꯃꯁꯨꯅꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁꯦꯟꯅꯔꯗꯤ ꯁꯦꯟꯅꯔꯒ ꯂꯩꯔꯒꯁꯨ ꯃꯥꯅ ꯃꯇꯦꯛ ꯁꯥꯟꯅꯅꯤꯡꯕꯅꯤꯅ ꯃꯥꯡꯇꯣꯞꯇꯒ ꯁꯥꯟꯅꯔ ꯂꯩꯔꯨꯕꯁꯦ ꯃꯃꯥ ꯑꯩ ꯅꯥꯕ ꯍꯧꯔꯛꯑꯦ ꯑꯀꯟꯕꯤ ꯍꯧꯔꯛꯑꯦꯅ ꯍꯥꯏꯔ ꯑꯗꯨꯝ ꯀꯟꯅ ꯑꯗꯨꯝ ꯆꯦꯟꯖꯜꯂꯛꯑꯦꯕ ꯅꯪꯅꯕ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯗꯩꯗ ꯀꯟꯅ ꯑꯗꯨꯝ ꯀꯣꯟꯖꯜꯂ ꯈꯣꯠꯂꯒ ꯃꯥꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯇꯞꯄꯤ ꯍꯧꯔꯛꯑꯒꯗꯤ ꯃꯥ ꯃꯊꯟꯇꯗꯤ ꯑꯇꯞꯄꯤꯁꯤꯗꯤ ꯀꯟꯇ꯭ꯔꯣꯜ ꯑꯗꯨꯝ ꯉꯝꯖꯩꯕ ꯃꯥ ꯃꯣꯟꯅꯤ ꯈꯪꯗꯦ ꯀꯩꯅꯣ ꯐꯃꯨꯡꯗ ꯂꯩꯔꯝꯃꯁꯨ ꯑꯄꯥꯏꯕ ꯄꯣꯠ ꯑꯝꯗ ꯑꯗꯨꯝ ꯉꯥꯛꯆꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯃꯁꯥ ꯃꯊꯟꯇꯅ ꯑꯗꯨꯝ ꯑꯇꯞꯄꯤꯅꯤ ꯑꯀꯟꯕꯤꯅꯤ ꯑꯗꯨꯝ ꯈꯥꯏꯗꯣꯛꯆꯩ ꯑꯗꯣ ꯆꯦꯔꯤꯁ ꯉꯔꯥꯡꯗꯤ ꯇꯦꯗꯤ ꯕꯦꯌꯔ ꯑꯃꯁꯨ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯀꯩꯕ ꯅꯦꯅꯦ ꯀꯩꯕ ꯗꯣꯅꯥꯅ ꯀꯣ ꯅꯦꯅꯦ ꯗꯣꯅꯥꯅ ꯄꯤꯔꯝꯃꯦ ꯑꯗꯨ ꯀꯣꯜꯂꯒ ꯑꯗꯨꯝ ꯌꯥꯔꯦꯅꯦ ꯃꯣꯟ ꯀꯣꯟꯕꯩ ꯃꯍꯨꯠꯇ ꯅꯠꯇ꯭ꯔꯅꯦ ꯅꯪ ꯄꯨꯗ꯭ꯔꯣꯕ ꯑꯗꯨꯒꯤ ꯌꯦꯡꯉꯛꯄꯅꯦ ꯉꯁꯤ ꯕꯟ ꯑꯣꯏꯕꯒꯤ ꯑꯩꯅꯅꯦ ꯌꯥꯝ ꯆꯥꯕ ꯌꯥꯏꯗ ꯑꯉꯥꯡꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯝꯖꯕ ꯑꯃ ꯂꯩ ꯑꯥꯔꯇꯅꯥꯗ ꯑꯩꯈꯣꯏ ꯀꯩꯝ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯦ ꯑꯉꯥꯡꯁꯤꯒꯤ ꯄꯥꯝꯖꯕ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯒꯨꯋꯥꯍꯥꯇꯤꯗ ꯀꯣꯏꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯅ ꯎꯅꯖꯕ ꯐꯪꯉꯒ ꯑꯃꯨꯛ ꯍꯌꯦꯡ ꯅꯥꯕ ꯐꯔꯀꯥꯟꯗꯁꯨ ꯎꯅꯗꯣꯏꯅꯤꯀꯣ ꯀꯩꯕ Aman thado dokte he lui ge ma taw ba taw ne nando mangi du ka mai mangi ꯗꯣꯛꯇꯔ ꯀꯃꯥꯏꯅ ꯇꯧ ꯃꯥꯡꯕꯅꯣ nando chat de ha bi du mangi ꯀꯅꯥꯅꯣ ꯃꯥꯡꯗꯣꯏꯕꯣ he lui mai ꯍꯦꯔꯣꯏꯅꯤ ꯍꯣ ꯁꯤꯃꯥꯏ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯁꯜꯂꯛꯏꯕ ꯍꯦꯂꯣꯏꯒꯤꯗꯨꯔꯥ ꯗꯥꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏꯒꯤ ꯋꯥꯔꯤꯗꯨꯔꯥ ꯍꯪꯉꯣ ꯑꯗꯨꯗꯤ ꯍꯪꯉꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯈꯨꯃꯥꯡꯗꯨꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯥꯔꯇꯅꯥꯁꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯑꯃ ꯂꯩ ꯃꯥꯁ ꯂꯧꯊꯣꯛꯄꯤꯕꯗ ꯌꯥꯕ꯭ꯔꯥ ꯑꯝꯇꯪ ꯁꯛ ꯑꯝꯇꯪ ꯌꯦꯡꯖꯒꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯌꯥꯝꯅ ꯁꯨꯝ ꯑꯦꯛꯇ꯭ꯔꯦꯁ ꯍꯥꯏꯕꯁꯤꯗꯕꯨ ꯃꯁꯛꯁꯤꯅ ꯃꯌꯥꯝꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯕꯅꯤꯗꯅ ꯐꯦꯟ ꯃꯌꯥꯝ ꯂꯩꯕꯤꯔꯤꯁꯦ ꯃꯌꯥꯝ ꯀꯪꯉꯝꯕ ꯃꯥꯁꯨ ꯃꯃꯥꯏ ꯄꯤꯁꯛ ꯄꯤꯛꯑꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗꯗꯤ ꯉꯁꯥꯏꯒꯤ ꯌꯦꯡꯕꯗ ꯃꯥ ꯃꯁꯥꯗ ꯐꯤꯠ ꯂꯣꯏ ꯑꯣꯏꯔ ꯐꯖꯩꯀꯣ ꯑꯩꯅ ꯍꯥꯏꯅ ꯀꯩꯅꯣꯗ ꯀꯩꯅꯣ ꯌꯥꯝ ꯀꯪꯉꯝꯃꯤꯗꯨꯕꯨ ꯈꯪꯗꯦ ꯑꯗꯣ ꯑꯝꯇꯪ ꯈꯨꯝꯕꯤꯔꯣꯅꯦ ꯑꯥꯔꯇꯅꯥꯅ ꯉꯁꯥꯏꯒꯤ ꯍꯦꯂꯣꯏ ꯇꯔꯦꯠꯇ ꯀꯩꯅꯣꯗꯣ ꯗꯣꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏꯗ ꯃꯥꯡꯕꯗꯣ ꯀꯃꯥꯏꯅ ꯃꯥꯡꯉꯤꯅꯣ ꯍꯥꯏꯕ ꯏꯆꯥꯅꯨꯄꯤ ꯄꯥꯎꯈꯨꯝꯁꯦ ꯃꯣꯏꯒꯤꯅꯦ ꯀꯝꯄ꯭ꯌꯨꯇꯔꯗ ꯇꯧꯕꯅꯦ ꯀꯝꯄ꯭ꯌꯨꯇꯔꯗ ꯇꯧꯕꯅꯦ ꯆꯦꯔꯤꯁ ꯀꯃꯥꯏꯅ ꯇꯧꯖꯥꯅꯣ ꯀꯀꯥꯗꯤ ꯈꯪꯗꯦ ꯀꯝꯄ꯭ꯌꯨꯇꯔꯗ ꯃꯥꯡꯍꯜꯂꯤꯅꯦ ꯃꯣꯏ ꯃꯌꯥꯝꯅ tan dan mam na taw ꯑꯗꯨꯒ ꯃꯣꯏꯅ ꯏꯐꯦꯛ ꯍꯥꯞꯄꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯀꯝꯄ꯭ꯌꯨꯇꯔꯗ ꯂꯦꯡꯒ ꯂꯥꯛꯄꯗꯣ ꯃꯥꯗꯤ ꯑꯃꯗ ꯌꯦꯡꯉꯝꯃꯤꯖꯥꯠꯅꯤꯅꯦ ꯇꯟꯗꯟ ꯃꯌꯥꯝꯒ ꯂꯥꯛꯄꯗꯣ ꯃꯥꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯉꯛ ꯆꯥꯅꯦ ꯃꯥꯡꯉꯤꯕꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯥꯡꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗ ꯐꯝꯃꯤꯉꯩꯁꯤꯗ ꯆꯦꯔꯤꯁ kangi ꯑꯗꯣ ꯅꯍꯥꯟꯒꯩ ꯎꯗꯕ ꯑꯃ ꯆꯦꯔꯤꯁꯀꯤ ꯅꯥꯇꯣꯟ ꯃꯈꯥꯗ ꯉꯥꯛꯁꯪ ꯉꯥꯡꯅ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣ ꯇꯧꯕ ꯇꯨꯁꯜꯂꯤꯕ ꯁꯤꯗ ꯀꯥꯏꯗ ꯇꯨꯔꯤꯕ ꯑꯁꯤꯒꯤ ꯂꯝꯕꯤ ꯆꯠꯐꯝꯁꯤꯗ ꯑꯗꯣ ꯖꯤꯡꯒꯅ ꯈꯦꯠꯈ꯭ꯔꯤꯕ ꯇꯨꯕꯁꯨ ꯐꯈ꯭ꯔꯦ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯗꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯝ ꯃꯐꯝ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏ ꯃꯤꯀꯨꯞ ꯑꯝꯇꯪ ꯁꯦꯟꯅꯍꯧꯗꯕꯁꯦ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯝ ꯅꯪꯉꯦꯕ ꯃꯥꯒꯤ ꯅꯍꯥꯟꯃꯛꯇꯁꯨ ꯑꯗꯨꯝ ꯑꯩꯅ ꯇꯝꯕꯗꯣ ꯑꯁꯤꯗꯩꯗ ꯃꯄꯥꯟꯗ ꯑꯩꯅ ꯃꯅꯨꯡꯗ ꯂꯩꯔꯒ ꯃꯥ ꯏꯔꯨꯖꯔ ꯃꯄꯥꯅ ꯆꯪꯉꯛꯑꯣꯅ ꯍꯥꯏꯔꯝꯃꯒ ꯐꯗꯤ ꯇꯩꯊꯣꯛꯑꯝꯃꯒ ꯆꯪꯉꯛꯀꯦꯅ ꯍꯥꯏꯔꯒꯅꯦ ꯍꯧꯔꯤꯅꯦꯅ ꯇꯨꯁꯜꯂꯒ ꯊꯕꯥꯛꯀ ꯄꯨꯡꯉꯥꯡ ꯉꯥꯡꯉꯒ ꯁꯦꯟꯗꯟꯒꯗꯣ ꯗ꯭ꯔꯦꯟꯗ ꯂꯣꯏ ꯄꯨꯊꯔ ꯂꯩꯔꯝꯃꯦꯕ ꯆꯦꯔꯤꯁꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯌꯥꯝꯅ ꯄꯥꯡꯕꯤꯕꯗ ꯄꯥꯡꯉꯛꯇꯕ ꯏꯀꯥꯏꯗꯅꯅꯦ ꯑꯁꯤꯗ ꯏꯁꯤꯡ ꯊꯝꯕꯔꯣꯝꯁꯤꯗꯅꯦ ꯀꯞꯄ ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯑꯉꯥꯡꯗꯤ ꯃꯈꯣꯜ ꯑꯃ ꯇꯥꯗꯦꯅ ꯊꯣꯛꯑ ꯌꯦꯡꯉꯨꯝꯅꯦ ꯑꯗꯨꯒ ꯀꯞꯄꯔꯝ ꯀꯩꯗꯧꯔꯒꯦ ꯍꯪꯉꯦꯅ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯑꯗꯨꯝ ꯀꯞꯄꯒ ꯍꯥꯏꯕꯗꯤ ꯃꯤ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯉ ꯎꯝꯖꯜꯂꯛꯄꯗꯨꯗ ꯃꯉꯣꯟꯗꯁꯨ ꯏꯀꯥꯏꯕ ꯇꯧꯕꯗꯣ ꯑꯗꯣ ꯆꯦꯔꯤꯁꯀꯤꯁꯦ ꯌꯥꯝꯅ ꯃꯌꯥꯝꯅ ꯄꯤꯔꯛꯄꯗ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯦ ꯃꯥꯒꯤ ꯍꯦꯜꯃꯦꯠ ꯑꯃꯗꯤ ꯋꯥꯠꯂꯦ ꯌꯥꯝ ꯇꯨꯒꯟꯕꯅꯤꯅ ꯃꯀꯣꯛꯁꯦ ꯌꯩꯕꯗ ꯁꯣꯛꯇꯅꯕ ꯍꯥꯏꯗꯤ ꯍꯦꯜꯃꯦꯠꯇꯣ ꯎꯞꯄ ꯁꯨꯝ ꯆꯠꯄ ꯎꯞꯄꯒꯤ ꯃꯇꯝꯗꯤ ꯄꯤꯔꯔꯣꯏꯁꯦ ꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯔꯒ ꯅꯥꯕ ꯐꯔꯒ 나봐 파도이네. 뭐 유튜브 빨리 나와있네. 뭐기네. 저번에 픽버드 저번에. 너도 뭐기 산업부터 반가워. 셀렌스 tꯧꯕꯗ ꯁꯥꯟꯅꯄ ꯐꯪꯒꯗꯣꯏꯅꯤ 뭐기도 미라가네. 아가네. ꯄꯣꯠꯅꯦ ꯑꯅꯤꯇꯪ ꯌꯨꯁ ꯇꯧꯅꯕꯅꯦꯕ ꯑꯧꯒꯤ ꯁꯝꯍꯥꯠꯅꯕꯒ ꯑꯗꯣ ꯁꯦꯔꯤꯁ ꯉꯔꯥꯡꯒꯤꯅꯦ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯀꯀꯥꯁꯤ ꯂꯩꯕ ꯂꯥꯛꯄꯗꯣ ꯁꯦꯔꯤꯁ ꯑꯗꯨ ꯃꯥꯅ ꯄꯨꯔꯛꯄ ꯑꯆꯥꯄꯣꯠꯈꯩꯗꯣ ꯃꯌꯥꯝꯗꯣ ꯎꯠꯂꯤꯗꯅ ꯉꯁꯤ ꯁꯣꯝꯇ ꯎꯠꯁꯤꯁꯦ ꯀꯩꯀꯩ ꯑꯆꯥꯄꯣꯠꯅꯣꯗꯣ ꯂꯥꯛꯑꯣ ꯂꯦꯞꯈꯠꯂꯣ ꯂꯥꯛꯑꯣ ꯀꯩꯀꯩ ꯑꯆꯥꯄꯣꯠꯅꯣ ꯃꯃꯤꯡ ꯄꯥꯔꯛꯑꯣ ꯃꯥꯟꯅꯩꯌꯦ ꯀꯀꯥꯁꯤ ꯂꯩꯕꯅꯦ ꯑꯝꯇ ꯌꯦꯡꯍꯜꯂꯣ ꯀꯩ ꯃꯃꯤꯡꯗꯣ ꯑꯝꯇ ꯄꯥꯔꯛꯑꯣ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯑꯣ ꯎꯗ꯭ꯔꯦ 초코바이 뿌레 땡큐 하요 땡큐 네네 하요 땡큐 네네 아티나 하요 비스킷 아이나 마이 아빠마 뿌리 얘네 얌 캉나 뿌리 아티나 시 마망다 비디오 ꯌꯦꯡꯕꯤꯔꯒ 마이 아빠마 캉기ꯕꯒ ꯌꯥꯎꯖꯥꯠꯂꯥ ꯑꯩ ꯈꯪꯗꯦ ꯁꯝꯇ ꯂꯩꯇꯦ ꯆꯥꯅꯕꯗꯨꯅꯦꯕ ꯑꯣꯀꯦ
apple juice siam pharani sidikwa masa amu hen pharani tropicana pame cheri sing asi ka koi ba chalam dai si masak yam phajare hana de hen phajare ông quên chị caju kaju dry fruits se ama su leibra oh ama puro amana yumda thammo ko aina ama hapidam không mà nó happen bởi nene soma hayo mana cần happen hoi aduna kai no nó biscuit Unibig singrang yaw dai ne achapot sidi chara pa ba chapot sidi yam khangna purai da ni atina se trong nhà bịch tên nè xin nè thì bây giờ mà flavor amada aduna flavor ama cái paper nung ti yang udana cái paper nung siya cây cây nhộng nó mới ngọc ngọc nut cookies ne fruit kì ado nangi bag to kayam yam na ge pot chai loi ha pa bo nangi apam ba pu ga da bagi nganagi te de bear do kai ha pa ge o unibig butter flavor sang gồm nó chỉ mấy nè o butter sangom sem ba o ado ngarang ne kaka silibana doidi dine donana piramba teddy bear do kai da hap khage bag manung da hap khabo full lani dudi ko laga puroi dro pudoira o ado nene atnya da chapo mayam purak pagi ne thank you umtang mon do onjal lagam tang hayu da na thank you nene ana salam dai kasu tawroi da pharakani da salau na ma gift mai gift on pira podo bibi mutum ha baby mutum do aduna pira gift tu gi numitu da ne ha harau bazu hen ma mana pa mon khang no ai ti ha bibi mutum na mon ha pi ebo ko magi de man ti phin da du pa man hai mem de loi ha pe dress nung je ma video do da mun ne yenga ga awara pa kai do pubira iban mon ba pira ine ba mai pok khama sa adu to ye da ma pang tam me man tho ko do ne mana yam singe ma singang se akoi gi mai apam ba actress kai su loi unage hai re actor su unage hai akoi na thaba oi che le se ông mà mình cầu gì vậy nè bài ama maming kau bri ama mami ka ba heo dri ama karamba kanan hai du mathang tholok para ta doi ni ko du di kana kanan balaro Biju. kana Biju ro. mathang tholok pada hai ro ngasi hai da su ya kai taroge kana no haro film star ro nupa ro nupira nupi nupira kana kanan mà mình momokora kana Kali shade yaoge. adi anoba da kana oi sei jun haro Shade sei ko. jun haro lạc vô tàu Laklo. ai Laklo ay Ima ina Sonia ka to. Macharo Sonia Macharo sonia sonia ma cha do as adu na ha na dum ko ya ram ni du di kai nang as hai jo hai rak ta na adu nang mathang tholok pada ne chanopia se mathang tholok pada una si kwa nang koi ba chatlu ro adu do halak pada nangi ni sonia do du su ai hai ram mage yaina la halage ba Ya, bra. ni binau abinau su ya ani ni ai ba man ni ga phamba chi nungai bro mà từ điểm nó mình thấy đồ đặc để đôi này nang heloi oning bra du cinema da mang du mai mang ning bra na pe mo hello ma ning dia ni ga phamba nungai bro ta hai nungai ya nang ikai bra ni da ba gì kia còn mua gì mà Sandi bija ba dayo ne. hai le re man ni ngo mi ni yam na ado aseng maga pizza do ja lo mai du bo santi ga pizza bu du ba pizza ram dong ma li ngo anh thân thì căng căng nào nào kang long na ba santi boy Kang ba. Kuirak pa ke. na to do ren kenom Pai ro no aduga khoi gi sum ngasi gi program se ka sang su namjare aduga losilak pada khoi gi lakpiri ba mother in law idora ate ai gi ima ma oi doine ba ko ima ga wari matiam sajage ima ming amtang haibi atna gi apok pi ne haina takpi saksem tang yeng ja hoge mayam da so khoi uchage atna di mayam na hena khangna duna leira bane ba ko khoi atna gi ima se khoi mayam da khoi sak amtang takchage ima gi ming dom tang haibi yo duga leifam gam tang takpi yo ai tobul dagi bisi pul tawul ming dom tang ai mình loi dang ko thodang ong bi loi dang khoi atna gi apok pi ima gi maming ni atna se ngasi imana chappaga la imana imaga soidna la kani na ima sumaina khoi gi
ꯑꯩꯈꯣꯏꯒꯤ ꯂꯥꯌꯦꯡꯕ ꯉꯝꯃꯨꯗ꯭ꯔꯕ ꯏꯆꯥꯅꯨꯄꯤ ꯑꯃ ꯏꯁꯨꯅꯨꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯆꯪꯗꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯂꯨꯄꯥ 50 ꯍꯥꯞꯄꯛꯇꯅ 100 ꯍꯥꯞꯄꯛꯇꯅ ꯍꯧꯖꯤꯛꯁꯦ ꯁꯦꯟꯐꯝ ꯑꯃ ꯁꯥꯒꯠꯇꯗꯅ ꯆꯍꯤ 5-6 ꯍꯦꯟꯅ ꯂꯥꯌꯦꯡꯕ ꯉꯝꯃꯨꯗ꯭ꯔꯕ ꯑꯃ ꯉꯁꯤꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯂꯥꯌꯦꯡꯕ ꯉꯝꯂꯅꯤꯅ ꯇꯥꯕꯤꯕꯗ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯗꯣ ꯈꯤꯇꯪ ꯇꯝꯕꯤꯌꯨ ꯑꯁ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯅꯍꯥꯟ ꯀꯩꯅꯣꯅ ꯑꯩꯈꯣꯏꯗꯅ ꯅꯨꯄꯤ ꯑꯃ ꯂꯩꯌꯦ ꯃꯥꯅ ꯇꯝꯃꯤ ꯏꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯉꯥꯡꯗꯣ ꯁꯨꯃꯥꯏꯅ ꯑꯥꯔꯇꯤꯅꯥꯁꯦ ꯎꯅꯅꯤꯡꯉꯤ ꯍꯥꯏ ꯈꯣꯠꯂꯦꯅ ꯍꯥꯏꯌꯦꯕ ꯑꯗꯩꯅ ꯑꯁ ꯑꯗꯨꯗꯤ ꯎꯅꯕꯤꯔꯨꯕ ꯌꯥꯏꯅꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯃꯥꯅꯒ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗ ꯁꯨꯝ ꯐꯤꯂꯝ ꯁꯨꯝ ꯌꯦꯡꯕ ꯈꯣꯠꯄ ꯎꯕꯗꯨꯗ ꯃꯥ ꯁꯨꯝ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕꯗꯣ ꯍꯥꯏꯔꯛꯏ ꯑꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏ ꯆꯠꯁꯦ ꯁꯨꯝ ꯍꯥꯏꯅꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯌꯥ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯑꯉꯥꯡ ꯎꯅꯕ ꯆꯠꯇꯣꯏꯅꯤ ꯆꯠꯁꯦ ꯑꯩꯅ ꯆꯠꯁꯦ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯍꯣꯏ ꯇꯧꯔ ꯂꯥꯛꯆꯔꯦ ꯍꯣꯏ ꯑꯗꯣ ꯏꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯅꯕꯤꯔꯦ ꯁꯤꯗꯩꯁꯤꯗ ꯏꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯥ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯩꯗꯤ ꯃꯥꯅ ꯊꯦꯡꯅꯒ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯄꯥꯈꯠꯄꯒꯗꯤ ꯐꯥꯎꯕ꯭ꯔꯥ ꯀꯔꯤꯒꯗꯤ ꯐꯥꯎꯏ ꯃꯥꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯅꯕꯤꯔꯕꯅꯤꯗꯅ ꯀꯔꯤꯒꯗꯤ ꯐꯥꯎꯏ ꯑꯐꯥꯎꯕ ꯐꯥꯎꯕ ꯍꯥꯏꯕꯁꯦ ꯁꯨꯝ ꯃꯥꯅ ꯂꯩꯁꯥꯏꯉꯩ ꯃꯇꯝꯗ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕꯅꯤꯅ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯃꯥ ꯀꯩꯅꯣ ꯇꯧꯔꯕꯅꯤna ꯃꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯑꯩꯅꯁꯨ ꯌꯨꯝꯗ ꯂꯩꯔꯦ ꯑꯗꯩ ꯑꯩꯅ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯗ ꯐꯤꯂꯝ ꯁꯨꯇꯤꯡ ꯈꯔ ꯏꯟꯅꯕꯤꯌꯨ ꯂꯥꯎ ꯑꯩꯅ ꯃꯥ ꯍꯥꯏꯕ ꯑꯩꯅ ꯂꯩꯁꯥꯏꯉꯩꯗꯁꯨꯏꯟꯅꯕ ꯃꯧꯁꯨ ꯏꯟꯅꯕ ꯉꯝꯃꯔꯣꯏ ꯅꯣꯏ ꯁꯔꯨꯛ ꯑꯣꯏꯔꯣ ꯏꯃꯥ ꯐꯤꯂꯝ ꯁꯨꯇꯤꯡꯗ ꯏꯟꯅꯕꯁꯦ ꯋꯥꯕ꯭ꯔꯥ ꯀꯃꯥꯏꯅꯒ ꯇꯧꯏ ꯋꯥꯏ ꯍꯥꯏꯗꯤꯀꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯍꯣꯏ ꯁꯨꯝ ꯐꯝꯃꯒ ꯉꯥꯏ ꯂꯩꯗꯣꯏꯅꯦꯕ ꯃꯣꯏꯅ ꯑꯗꯨꯝ ꯁꯨꯇꯤꯡ ꯇꯧ ꯂꯩꯔ ꯑꯩꯈꯣꯏꯅ ꯃꯆꯤꯟꯗ ꯐꯝꯃꯒ ꯁꯨꯝ ꯂꯩꯕꯗꯣ ꯋꯥꯗꯤ ꯌꯥꯝ ꯍꯜꯂꯛꯄꯗ ꯌꯨꯝ ꯍꯜꯂꯛꯄ ꯄꯣꯞ ꯇꯥꯏꯕ ꯏꯁꯥꯁꯦ ꯑꯗ ꯑꯩꯈꯣꯏ ꯏꯆꯦꯅ ꯑꯩꯅ ꯋꯥꯏ ꯈꯣꯠꯂꯦ ꯁꯨꯝ ꯉꯥꯡꯕꯗꯨꯗ ꯏꯆꯦꯅ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝ ꯅꯪꯕꯣ ꯃꯣꯏꯅ ꯐꯤꯂꯝ ꯅꯝꯃ ꯅꯣꯏꯅ ꯀꯩꯅꯣ ꯇꯧ ꯂꯩ ꯅꯠꯇ꯭ꯔ ꯐꯝ ꯂꯩ ꯅꯠꯇ꯭ꯔꯦ ꯑꯁ ꯏꯆꯦ ꯐꯝꯕꯗꯨꯅ ꯍꯦꯟꯅ ꯋꯥꯖꯥꯠꯅꯦꯅ ꯑꯗ ꯏꯆꯥ ꯅꯨꯄꯤꯕꯨ ꯅꯣꯡꯃ ꯊꯥꯏꯑꯕ ꯏꯆꯦꯁꯤ ꯄꯣꯛꯄ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄ ꯃꯥ ꯏꯟꯗꯣꯝꯆꯥ ꯅꯪ ꯌꯥꯝ ꯀꯜꯂꯦ ꯑꯁ ꯑꯩ ꯉꯁꯤ ꯅꯣꯡꯈꯛ ꯆꯠꯂꯨꯕꯗ ꯋꯥꯕꯅ ꯁꯤꯗꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯆꯠꯆꯔꯣꯏ ꯍꯥꯏꯕ ꯋꯥꯕꯅꯤ ꯏꯃꯥ ꯃꯌꯥꯝꯅ ꯁꯤꯅꯦꯃꯥ ꯑꯣꯏꯅ ꯑꯣꯜꯂꯛꯑꯀꯥꯟꯗ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯌꯦꯡꯕꯩ ꯋꯥꯅꯤ ꯐꯤꯜꯗ ꯃꯌꯥꯝꯅ ꯕꯤꯍꯥꯏꯟ ꯗ ꯁ꯭ꯀ꯭ꯔꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯍꯥꯏꯟ ꯗ ꯁ꯭ꯀ꯭ꯔꯤꯟ ꯋꯥꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖꯔꯤꯕ ꯆꯣꯡꯖꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥꯕꯁꯤꯗꯤ ꯁꯤꯅꯦꯃꯥ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯅꯗꯤ ꯈꯪꯕ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯒ ꯁꯤꯅꯦꯃꯥꯕꯨ ꯅꯝꯖꯔꯤꯕ ꯃꯌꯥꯝ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯈꯪꯕ ꯍꯥꯏꯗꯤ ꯕꯤꯍꯥꯏꯟ ꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯋꯥꯖꯔꯤꯕꯁꯤꯡꯁꯤꯒꯤ ꯏꯃꯥ ꯍꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕꯤ ꯑꯥꯔꯇꯤꯅꯥꯕꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣই ꯁꯨꯝ ꯈꯪꯖꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯑꯥꯔꯇꯤꯅꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯗ ꯏꯃꯥ ꯑꯄꯣꯛꯄꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯌꯦꯡꯁꯤꯟꯕꯤꯌꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯋꯥꯕꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯒꯅꯨ ꯀꯔꯤꯒꯤꯅꯣꯗ ꯑꯋꯥꯕ ꯃꯌꯥꯝꯗꯨꯅ ꯍꯌꯦꯡ ꯃꯌꯥꯝꯒꯤ ꯄꯣꯠꯊꯥꯐꯝ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯀꯤ ꯁꯛꯍꯦꯜ ꯃꯤꯡꯁꯦꯟꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯌꯧꯍꯜꯂꯛꯀꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯗꯨꯅ ꯋꯥꯕ ꯂꯩꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ ꯏꯃꯥ ꯑꯔꯣꯏꯕꯗ ꯏꯃꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯑꯥꯔꯇꯤꯅꯥꯗ ꯂꯥꯛꯆꯒꯦ ꯑꯥꯔꯇꯤꯅꯥ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯣꯜꯂ ꯇꯥꯔꯕ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯈꯪꯉꯨꯗ꯭ꯔꯕ ꯃꯌꯥꯝꯁꯦ ꯑꯉꯝꯕ ꯍꯦꯜꯞꯀ ꯇꯧꯅꯗꯅ ꯂꯥꯌꯦꯡꯕ ꯉꯝꯃꯨꯗ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯇꯣꯜꯂ ꯑꯩꯈꯣꯏ ꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯏ ꯃꯌꯥꯝ ꯆꯪꯁꯤꯜꯂ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯑꯉꯝꯕ ꯈꯔꯗꯁꯨ ꯑꯋꯥꯕꯗꯣ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤ ꯆꯠꯅꯕꯤ ꯑꯃ ꯁꯨꯝ ꯂꯥꯛꯂꯤꯁꯤꯗ ꯑꯥꯔꯇꯤꯅꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯈꯇꯪ ꯊꯝꯕꯤꯌꯨ ꯊꯃꯣꯏꯗ ꯐꯥꯎꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯐꯪꯍꯟꯕꯤꯕ ꯑꯗꯒꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯇꯤꯝꯅ ꯑꯩꯈꯣꯏꯁꯨ ꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯦ ꯁꯤꯒꯤ ꯑꯅꯥꯕꯁꯤꯗ ꯈꯤꯇꯪꯗꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯌꯥꯝꯗꯒꯤ ꯀꯩꯅꯣ ꯇꯧꯕꯤꯗꯅ ꯗꯣꯅꯦꯠ ꯇꯧꯔꯀꯥꯟꯗꯗꯒꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯗꯅ ꯑꯉꯝꯕ ꯍꯥꯞꯄꯤꯔꯒ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯦ ꯑꯩꯈꯣꯏꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯒꯤ ꯃꯇꯨꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯍꯦꯟꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯔꯛꯎ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯗꯨꯗ ꯑꯩꯈꯣꯏꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯌꯨꯅ ꯍꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯥꯔꯇꯤꯅꯥꯅꯁꯨ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛꯇꯪ ꯋꯤꯁ ꯇꯧꯕꯤꯔꯣ ꯑꯗꯨꯗꯨ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯂꯣꯏꯁꯤꯟꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯊꯥꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯀꯩꯅꯣꯝꯃ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯃꯥꯡꯗ ꯑꯗꯨꯝ ꯄꯥꯡꯕꯤꯔꯣ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯆꯥꯅꯨꯄꯤꯒꯤ ꯉꯁꯤ ꯆꯠꯇꯣꯔꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯀꯣ ꯑꯅꯥꯕ ꯂꯣꯏꯅ ꯐꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯑꯗꯨꯒ ꯅꯦꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅꯀꯣ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯅꯪ ꯊꯨꯅ ꯐꯔꯒ ꯍꯜꯂꯛꯑꯣ ꯑꯗꯣ ꯏꯆꯥ ꯆꯦꯔꯤꯁꯀꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯖꯔꯝꯒꯦ ꯃꯌꯥꯝ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯏꯆꯥꯅꯨꯄꯤꯗ ꯑꯗꯨꯝ ꯁꯤꯟꯅꯕꯤꯔꯣ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯦꯔꯤꯁ ꯊꯦꯡꯛ ꯌꯨ ꯍꯥꯏꯌꯣ ꯊꯦꯡꯛ ꯌꯨ ꯅꯦꯅꯦ ꯍꯥꯏꯌꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯑꯥꯔꯇꯤꯅꯥꯅ ꯃꯌꯥꯝꯒꯤ ꯑꯣꯇꯣꯒ꯭ꯔꯥꯐ ꯀꯂꯦꯛꯁꯟ ꯇꯧꯕꯅꯦꯕ ꯁꯤꯗ ꯑꯝꯇꯪ ꯋꯤꯁ ꯃꯥꯒꯤ ꯋꯤꯁ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯣꯏ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯃꯥꯒꯤ ꯑꯣꯇꯣꯒ꯭ꯔꯥꯐ ꯑꯣꯏꯅꯕ ꯑꯗꯨꯝ ꯑꯗꯨ ꯑꯗꯨꯝ ꯏꯕꯤꯔꯣ
get well soon na icham cham ibirasi yare do apamba Artina gi wahi lakraga dum ibiro Hanida. mama do pi go Cherish mama do pisangro mama na wana hona jaduna ai charagi kogi layeng base mapung phana ngam gadori bani mama gi role yam chawi aduga ima do su ofam thamjage kogi mama do su koi wari dili jagra bani sumain to dana mayam na mateng pang pasel sing si mama na su koi kai dana bo hona bada mahaki shampoo ma lei hai shampoo sida paisa je hapjal laga shampoo gi so ma yaw ba so je pukhi da thada gi be wari ba ho lei haidi matang puina koi layeng mangam mudra bai chanu pi je hanakti mayam gi mateng na ngam dro bani adu maram orga mayam na pirak pasel si manghan ba ya de ko lu pam phau kai ba ya de ko hai be wa khalon da ngasi si di soidana kai do di ma le natra kai re hai se aduna koigi singam 360 na haizaru bada koigi ita Artina ita Cherish na sumaina koigi Manipur gi film gi saknai rabi actress Artina bu janingi haizaru matamda koina su approach tawjaru matamda Artina na chillaba schedule kya kai thokpiraga koigi ngasigi chanopi se chatkadore amuktang di unaja hoge mahakisu angamba blessings pinaja hoge angamba mateng pangjage haibe wakhalonda imaga loina na lakpiriba koigi ngasigi Artina gi family members sing team members sing bo khoi sing 360 gi mai kai ikai khomna bu chari matung da su sidagi henba kaya koi tola taraba kya bu nungsi biduna amadi support to biduna angamba support pinabi loina na Manipur mayam na su ngasi Artina gi pukchel chawba amadi mahaki simplicity mayam na si ubiraga mayam na positive comments amatang Artina gi pungning thogopi boina amadi mahaki tungi career da mayam na hena pamna nungsi na yengbiba actress oiduna su lakli tungda su sidagi hena oiba oirasanu haiba koigi wish icham chamba wish mayam na comment section da ibiram na busu nolokna haizari yengbiriba pumnam pokisi 360 gi maikai dagi ngasigi live asi losinjanabagi tanja lawjage chanupi Cherish thuna yangna naba faba oirasanu haiba bor sisu pina biramu mayamna su nungsi biyu chanupi sisu thuna phaba oiduna Manipur da halakpo oisan mai wha masi thamjabaga loina na ngasi goni live asi matang si losinjanab honagi losanjige mamangda koigi lakpiri bai chinau singi maikai dagi keno oidora husband oidora ado amtang oh satra oidine ba University of Culture gi satra ne hai ado mating amtang pangjarange na takpire khoi video sida su loisilakpada mating amtang tek oina hapjage mayam warobi roi ado mayam na khoina su loisilakpada hanna haizaba khoina tawjariba program sing asi miyam gi nungsiba miyam gi support ka loina na pangthok tuna lakjabani mayam na khoi ngasi gi video asibu share tawba kawbiganu share tawbiramba reach tawbiramba matung ina ngasi sidagi hena fajaba program kaya sidagi hena mayam gi khoi gi attention seek tawba ngamba program kaya namba ngamba oijage haiba khoi gi mayam dagi khoi mating nijari mayam na share tawba kawbiganu haifam thamjage adu ngasi khoi gi angang ichanupi Cherish laing ba chatbin nagadoi bisi pabung siga aduga mahaki Cherish ki pabunga pulap idhauga amadi idhauga babaga pulap chatkadoiba makhoi aniga idhau yawro ya adudi kanaga chattare aduna bu fareda mama yaubasina mama na khara kuppidana ai adu haijage tawbade ade pabunga chatkani haibdo so aina ka hena yet pangam jadraba Angang si kaya ano? nupi nga to iba Doon ba diya Cherish nungai bra harau bra nang selfie kaminaba loira bro ai ya kana uhawdre photo kapa bra kape oh Cherish ki phone dagi di kapa bro kapa ba nang ada pura yeng na ba kape ba oh nangi wallpaper ga tham yare ne Cherish adu di kwa no huren ayo bada nang kano tawjani ko deni Artina gi cinema da kai ba heloi on bado nang on gi da mang gi da na kakana haibado nang European gi thonau dei khut thingdok kano haibado nang tawnu ko thingdok kado ko Nini ram da ko lu da nang pak kon ma zu phangwa katak chang halo ice cream sagi ice cream kita leijage hairu ko ice cream yom ba lei mane lambi da ada nang na ice cream leijage hairu di bela kai ko ma ice cream yom ba lei leijim ma ta pai lei ba de dagi ice cream jom ba thola ka doi ni ada nang sagi ga hairu ko sina biro mingdong tangga hai biro ay ibing angom basanta semajindagi semajindagi mazade ka aha chagi da mukda ai si chagi chalam dai ji oina chagi ya phamangol ju ijage chana ju ko nga
ꯄꯨꯛꯂꯥꯎꯕꯤꯁꯦ ꯍꯣꯏ ꯄꯥꯝꯖꯦꯅ ꯍꯥꯏꯕꯤꯔꯛꯄ ꯑꯍꯥ ꯑꯗꯣ ꯏꯆꯥꯁꯤꯒꯤ ꯅꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯏ ꯂꯣꯛꯇꯥꯛꯇꯒꯤ ꯐꯥꯖꯔꯛꯄ ꯑꯁ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯂꯥꯎꯕꯤ ꯀꯦꯖꯤ 2 ꯈꯤꯇꯪ ꯍꯦꯟꯕ ꯍꯣꯏ ꯄꯨꯖꯔꯛꯑꯦ ꯑꯍꯥ ꯑꯗꯨꯒ ꯑꯩ ꯏꯆꯥꯒꯤꯗꯃꯛꯇ ꯁꯤꯖꯟ ꯏꯆꯥꯒꯤ ꯂꯥꯏꯌꯦꯡꯕꯗ ꯃꯇꯦꯡ ꯑꯣꯏꯖꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯣꯏ ꯈꯨꯠꯁꯤꯟꯅꯖꯩ ꯏꯇꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯐꯕ ꯑꯣꯏꯕ ꯄꯣꯠꯆꯥ ꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯅꯥꯕ ꯐꯔꯒ ꯂꯥꯛꯄ ꯍꯜꯂꯛꯑꯣꯀꯣ 마디 그no 라잉 못 잡다 나때다 마디 꼬이 못 잡다 꼬이 못 잡는 거기네요 마이 깨 나때세 아도 매am 코이 라이브 실로 신전나부 혼나자게 잉비디오 푸노마 포 코이기 아트나부 코이 리프레젠트 tꯧ자라가 싱가마이 360 딩 아시 아트나나 코이기 삭탁피러버니나 아트나기 아야바 럭자라가 아마디 아트나기 아폭피 팔렘 로이당 이마 로이당기 아야바 럭자라가 아마디 imong manung Cherishki family members sing amadi singjamai 360 ki followers sing hoji hoji live yengbiba mayam ge ya ba lojaraga program asi matang asida loisinjanabagi tanja lojage yengbiba punam pu khoi singjamai 360 ki maikai dagi amuka hanna ikok na khurumjari na nine somada di nuksibi taw gidai ne nine atna taw tang taw aduga losalasi nuksibi taw khadai da